Nscn IM amasung Gentry Kamai na luchingba Jelerong United Front ZUF ki marakta akan bamong da kuthok na kray. Todo si ngasi ayok pung nipan makhairom tabada Tamenglong District ki Tausem Subdivision akonba niyo kay funday da thokibani. Impact News of Pangpapauda kuthok na bagi todo si National Highway 37 paringi Tausem Police na konba mafam aduda naung nasaba Romay Furup ki yum ama da thokpani hairi. Pau asina makhata na hariba yum aduda mi leinadabagi khudong chaba lawduna Nscn IM ki kangbuna laisille haiba pau ZUF na fangbadagi ZUF ki cadre singna Nscn IM ki kangbu adu tanthok na bahona duna lakpani hairi adubu ngasi ayuk nakalani gi marakta khanghaudana nongmai kapna ba haurakibani Kuthong na baduda nakal ani gi marakta asopa nangbagi pau leitri amaromda mafam aduda lairamba Nscn IM ki kangbu adu takthokre hairi Todo aduna maram oiraga mafam aduda lairiba khunja sing tungda kari thoglakadage haina mipainare hairi